aigi site tagidi aigi dang nate mayam gine na khale na gift to the people sigi translations koina maitelon sigi paba kitang dalat pa hai tare ko adana adugi damakta yamna thagachai so kind of you, thank you very much. Aduga sir gi atai novel mayam dusu huzik tajaraga ino yamna paningma ma phawre adusu thigalaga I pazarage kana zulaire aju porangado agi award phangiba national award phangi novel do I English to rewrite tore adu phongbirabra phongre adu de ai adu pamse asengba de aigi ada aina finding the voice si aina aigi all the projects finding the voices ki makhada tawban ado koina aisu lyric kumba se yam pamjabanina Amazon the bookstore mahang adana sir ki book se internationally available hoige de koi dom tana se sir yes aduna ina pamjaro kai ginaga aina su akoi gi pot se adum yamna promote tawjaningba aduga mafam gi mina su paninga kanda irai laina phangdabada Imphal da katang dukan amda phange hairaga de adugi shipping tawba khotpa adugi logistic kumba kitang wa na sir hoina yamna puning changna wana ibira kanda mayam reader mayam da easily available accessible oibada aduma kitang expand tawbagi I'll communicate to you about that from time to time WhatsApp tani khandi amada khandi adagi sigi sina aina sigi painting se ai isana tawjaban si painting lo si painting ne acha real photograph ne yam fazare se daga sisu aina zuko kisi isana tawban daga aina thagachari si gratitude utpagi notes khara practice tawbagi encourage tawnaba aina yekpa lai sing sidagi card kumba saraga mayamda available ohellakanda adugi product line oina sajabane adana ina sir gisu hujik sai sir na nominate tawba mayam du da thana bai sigi card se pijage this in a very casual simple card hai taraka this kena ma ininga su iraga dum thaba yaba daga sina ina sir gi akoi gi show si da participate tawbagi yamna thagatpa uchari ena card jama da pijare This is what we call style. Your style is great, very nice thing. I don't know, even just style, masagi way style, ma darkar lay. Ado, ibem Monica gizo, isai personal style level se to me. Ado apha mai kai da. To se am thagan nge. Akoi gi si media da so ya matam da dum awaba gi paw singa ta sumpu basida ina akoi gi nungai ba da gi achievement me am taw bas khara kitang casual oina mayam gi talk shows yam leidana ko India gi mafam batai da so mai taw ra hudok sa bane da hanlaman mayam so dum yawbi da na hojikti yamna ke hai tare mayam akoi gi listener young listener yam bana dum mapan da leiba mayam sina hena yengbi aduga Manipur da na akoi gi ISTV na thabi bane shows mai taraga adum a small way that positivity product na bai na hona jabani sir yeah for service nice very appreciable one and I really do appreciate marak taina sir gi kitang reading ga taraga thaba da mayam na khangam da ba yawe mi yamna koi smaina product amalai translated version of Mathou sina taba tai product siam leidan leida aina share ta bukan da mayam khangde na nangi kena ta gi khange kaina na haibirak tusi yam ngai sir ngasi matam kai thokiraga koi gi ko da yaubi bagi daga sir gi novel do jiki duna loibe yate amokasu adudagi headba 4 do series oina makhatsa thana lakpiyo 76 sir yam yang oiri kaina oh thank you so much it is a great day for me that I got a chance to meet you and have this talk thank you all right so thank you everyone for listening and if you have any question for our guest speaker, please do message us and we will definitely coordinate and get back to you. Thank you. Thank you.